ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯇꯣꯞꯁꯤꯟꯅꯤꯜ ꯑꯁꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏꯇꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 738 ꯁꯨꯕ ꯁꯔꯨꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤꯗꯣ ꯅꯣꯡꯗꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯔꯤ ꯅꯨꯡꯁꯥꯁꯨ ꯈꯤꯡꯒꯥꯔꯛꯂꯕ ꯃꯇꯝꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯃꯨꯔꯤ ꯃꯨꯔꯤ ꯍꯨꯃꯥꯡꯅ ꯃꯔꯤꯛ ꯀꯥꯅ ꯁꯧꯔꯔꯕ ꯀꯅꯥꯕꯨ ꯊꯋꯥꯏ ꯂꯥꯛꯄꯗꯣ ꯁꯤꯡ ꯑꯗꯨꯒꯤ ꯃꯇꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯌꯥꯗꯣ ꯀꯔꯛ ꯆꯤꯛꯁꯤꯟꯅꯔꯒ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯁꯤꯡꯅꯥꯛ ꯑꯁꯣꯝꯗ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯌꯦꯡꯂꯤ ꯃꯁꯤꯜꯗꯁꯨ ꯁꯣꯟꯊꯥꯡꯅꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯊꯋꯥꯏ ꯂꯥꯛꯄ ꯑꯩꯕꯨ ꯀꯔꯝꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯗꯕꯅꯣ ꯄꯥꯕ ꯏꯃꯥ ꯇꯥꯗꯅ ꯍꯥꯏꯕ ꯏꯜꯂꯨꯗꯕꯗꯒꯤ ꯑꯩ ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯜꯂꯒꯗ꯭ꯔꯥ ꯄꯨꯟꯁꯤꯁꯦ ꯏꯌꯦ ꯊꯪꯕ ꯈꯨꯠ ꯑꯁꯤꯗꯁꯨ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯕꯒꯨꯝꯅ ꯆꯤꯛꯂꯛꯄꯒꯨꯝ ꯇꯧꯕ ꯆꯩꯅꯥ ꯑꯃꯁꯨ ꯐꯥꯎꯔꯤ ꯂꯩꯀ꯭ꯔꯛꯁꯤꯡ ꯑꯁꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯉꯩ ꯀꯗꯥꯏꯗꯒꯤ ꯆꯠꯂꯝꯂꯤꯕꯅꯣ ꯈꯪꯗꯦꯝꯅꯤ ꯍꯩ ꯍꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯅꯍꯥꯛꯀꯤ ꯅꯇꯤꯛꯅꯤꯌꯥꯏ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯁꯤ ꯄꯥꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯀꯟꯅ ꯃꯨꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯤꯡ ꯑꯁꯤ ꯊꯛ ꯅꯤꯛꯄꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯨꯛꯂꯛꯄꯗ ꯃꯈꯨꯠ ꯑꯗꯨ ꯐꯥꯖꯤꯜꯂꯤꯕꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯄꯤꯛꯇ꯭ꯔꯨꯗꯣ ꯃꯃꯩ ꯊꯪꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯣꯂꯣꯏ ꯑꯃꯈꯛ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯃꯅꯤ ꯇꯥꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅ ꯂꯥꯎꯅ ꯀꯧꯔꯒꯦ ꯍꯥꯏꯗꯅ ꯃꯁꯤ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯔꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯃꯥ ꯃꯄꯥꯗꯣ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯀꯟꯅ ꯋꯥꯀꯠꯂꯤ ꯃꯅꯤꯗ ꯊꯋꯥꯏ ꯂꯥꯛꯄꯁꯤ ꯌꯨꯝꯗ ꯂꯩꯇꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯊꯤꯅꯔꯤꯕꯅꯤꯀꯣ ꯁꯣꯝꯗ ꯏꯕꯨꯡꯉꯣ ꯈꯨꯂꯥꯛꯄ ꯃꯅꯤ ꯑꯩꯈꯣꯏꯁꯤ ꯀꯔꯝꯅ ꯂꯩꯒꯗꯕꯅꯣ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯌꯦꯡꯉꯨꯅꯤ ꯃꯁꯥꯁꯤꯕꯨ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯇꯅ ꯁꯤꯒꯗꯕ ꯊꯕꯛꯅꯤ ꯇꯧꯔꯝꯂꯤꯕꯗꯣ ꯑꯗꯨꯁꯨ ꯑꯍꯤꯡ ꯇꯝꯃꯗꯨꯗꯅꯤ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯅꯤꯡꯉꯩ ꯀꯔꯝꯕ ꯆꯩꯔꯛꯇ ꯂꯤꯠꯁꯤꯟꯈ꯭ꯔꯤꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯀꯤꯒꯗꯧꯔꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯝꯃꯣ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯈꯨꯂꯥꯛꯄ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯪꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯅꯤꯄꯥ ꯃꯆꯥꯗꯨ ꯄꯨꯊꯣꯔꯛꯎ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯩ ꯊꯥꯗꯅ ꯑꯃꯨꯛꯇꯪ ꯈꯨꯠ ꯆꯥꯅ ꯋꯥꯔꯛꯈꯤ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯋꯥꯔꯛꯂꯕꯗꯤ ꯃꯍꯥꯛꯅ ꯃꯈꯨꯠ ꯍꯟꯗꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯑꯇꯦꯛ ꯑꯀꯥꯏꯗꯤ ꯌꯥꯎꯍꯜꯂꯛꯂꯣꯏ ꯍꯥꯏꯔꯤꯕ ꯅꯈꯣꯏꯅꯁꯨ ꯋꯥꯔꯛꯄꯤꯌꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯈꯥꯡ ꯂꯥꯛꯇꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯀꯠꯇꯅ ꯀꯞꯂꯤꯕꯁꯤ ꯎꯕꯤꯔꯦꯗꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯔꯝꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯆꯥꯅꯤꯄꯥ ꯊꯥꯖꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯅꯤꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯂꯦꯞꯄꯣ ꯇꯥꯗ ꯑꯃꯨꯛꯇꯗꯤ ꯂꯦꯞꯄꯤꯔꯣ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯏꯅꯥꯎꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯁꯨ ꯉꯁꯥꯏꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯍꯨꯝꯕ ꯌꯥꯕꯁꯨ ꯍꯨꯝꯍꯜꯂꯤ ꯃꯍꯥꯛ ꯍꯥꯟꯅ ꯐꯪꯅꯕ ꯍꯣꯠꯅꯈꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯏꯅꯥꯎꯅꯤꯄꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯋꯥꯔꯛ ꯋꯥꯇꯦꯝꯗꯅ ꯃꯤꯌꯥꯝ ꯑꯁꯤꯗ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯆꯩ ꯊꯥꯡꯖꯈꯤ ꯅꯈꯣꯏ ꯐꯪꯂꯛꯂꯕ꯭ꯔꯥ ꯀꯔꯥꯏꯗ ꯌꯧꯅ ꯊꯤꯔꯨꯔꯦ ꯆꯪꯉꯛꯂꯤꯕ ꯃꯅꯥꯏꯔꯣꯏꯕ ꯈꯔ ꯑꯗꯨꯗꯅꯤ ꯍꯪꯂꯔꯤꯕ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯕ ꯊꯤꯖꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯃꯔꯩꯇ꯭ꯔꯤ ꯆꯥꯅꯃꯛꯀꯤ ꯊꯋꯥꯏ ꯂꯥꯛꯄꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯔꯛ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯝꯃꯤ ꯃꯍꯥꯛ ꯃꯥꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯤꯕꯁꯤ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯀꯧꯕꯤꯔꯕꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯗꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣꯗꯣ ꯆꯤꯡꯃꯅꯨ ꯂꯥꯡꯂꯦꯟꯗꯤ ꯃꯈ꯭ꯌꯥ ꯆꯤꯛꯇꯅ ꯁꯥꯎꯗ ꯂꯣꯏꯔꯕꯅꯤ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯁꯤꯕꯨ ꯐꯨꯠꯅꯤꯡꯗꯅ ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯊꯦꯝꯂꯤ ꯊꯋꯥꯏ ꯂꯥꯛꯄꯕꯨ ꯀꯧꯔꯣ ꯆꯤꯡꯃꯅꯨ ꯂꯥꯡꯂꯦꯟ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯂꯤꯕꯗꯣ ꯃꯗු ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯃꯆꯥꯅꯤꯄꯥꯗꯨꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯣꯟꯖꯥꯎ ꯊꯥꯗꯅ ꯂꯥꯛꯇꯅ ꯀꯧꯔꯤ ꯆꯤꯡꯃꯅꯨ ꯂꯥꯡꯂꯦꯟꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯈꯦꯔꯣꯏ ꯂꯥꯡꯑꯣꯟꯕ ꯉꯝꯕꯤ ꯃꯈꯣꯜ ꯃꯋꯥꯗ ꯆꯤꯛꯅ ꯁꯥꯟꯅ ꯆꯠꯄ ꯉꯝꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯂꯛꯄꯗꯤ ꯂꯥꯏꯔꯤ ꯆꯦꯛꯃꯨꯛ ꯐꯥꯎꯕ ꯂꯧꯔꯛꯇꯦ ꯃꯍꯥꯛꯅ ꯂꯧꯔꯛꯂꯤꯕꯗꯨꯗꯤ ꯁꯤꯡꯗꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯂꯥꯛꯄꯅꯗꯤ ꯁꯣꯟꯊꯥꯡꯅꯅ ꯇꯥꯔꯤꯕꯅꯤꯀꯣ ꯏꯃꯥ ꯅꯠꯇ꯭ꯔ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯑꯩꯕꯨ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯊꯤꯔꯝꯂꯒꯅꯤ ꯑꯩ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯒꯗꯕꯅꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯣꯟꯖꯥꯎ ꯊꯥꯔꯒ ꯃꯍꯥꯛ ꯑꯃꯨꯛꯇꯪꯁꯨ ꯂꯥꯎꯅ ꯈꯣꯡꯈꯤ
adubu angang oibaga makhondusu ka hena haubamak ngamdabanara natragana singdola sidigi kautharakpada liri humamalang nung sida sina hai homnuna pukhibanara mamagi manakong yaukidre khunjamagi napada tadringai khangauduna thawai lakpa maki makhut ye thangba chingsiliba sangdudagi amukkasu khangsing laksin chingsangkirami thawai lakpa ma makhya chiklaga khangmani chaina khol helaktana lekrak liba chingadusu khajik lauthorakugum tawri hawai lakpa ima haiduna hosik mathang tare tara thongna kauba horakle somdadi mangna kauribado mana pangayam tatadab chani ibungo nanawni pa thawai lakpado aina phana kauraba sumahak lakti chanamaki mahak khudhong thiba amadi taramlagani haibasi aigi chingnabani mama aina ahumlak suna kaudraba su aduma anirak kawada lakhiba ichani pani hosik lakriba sina thakpadi ma khudhong thiba soidana taramlagani ibungo ima karamna aikoina thirugani khullasigi manungba chen akoibada thiba yaraba thirabasu phangni imana thawai lakpadu karomai kaide leirangmani haibasi chingnabiba leirabadi nacha aingoda haibiyo minaroiba kayaga loina duna isamak yauna inaodubu thicharogi adubu chingmanu langlen mahak tofum lakung khangde kadai waide leirangmadabano haibado maksu wakalna munna khalli adubu karamnadi khanglugani laini thalagi yengma ngamba mi makti nattabani matamasida kamdauri nakala maromdana thawai lakpado mak makhutto khara digi jara singsanki haujikti mapa phawwa yoksankre ayona singsanki baduna kari maramgi damaktano hena chingselak libasina mahakna mama laktana kaurubasidigi oiribra chomnana shawarba khongnangdugi makhong khajik lapthukle hairagi yengli kanana maiba tolen haujik phawba sekhangkhangai mahaksu khongnang sida tongrib lairi midu pharga samayong yarge haidana ngairribani anjan biraktabagi wani chacha ngarang ahing supusungai ba haujik phawsungai ba numit chingmum gayani di surakli maki khongul lirariba yaipu nogu pairiba yaipu bi khoyum lain hak pukalai waide bulaire bano imang amuk tadi sapong laklu kaidorabage chunu pagi chaurel di ai pudre ma khai ai mafuma sidagi di hallara khoyum lai magna khangshan sumna haibaga kadai waide gi no khangdabi khonjel khaktamak son thangna maki mana kong tana ba haidna lawrakledo ha amai ba tolen na ki saurel yai aina kaidong da piroi ngamlabadi ai bu koi thi so aina ngamlabadi piroi lairem bi ai gi susari wasak lai chai am pi bada lo hai be ya khidrabadudi mapok adumagi phamlaroi haidana maside lairem bi ai gi machatni na khoi na kaida thugai bu sungam loi haidana hairam naga laung amuk nungsit oina sit malang pawle tin na mangkre amaiba tolen khoido pek sikpani mahakna miram lena sida ngamdaba laiti adana khalluriba siri lairembi sigi mafamdadi hanjan kayarak maithi mahak adum mangodabu awoina dum lakna boy tawraga leidari pambai leitra amaiba tolen karisu phangdana mahak purel khul maikai tam samai leiba taribra khaidan wakhalladu da khalakli kari pambai leiri lairembi sina aibu hanjan kayarak maithi bananglari lairembi isunu pagi saurel yayu tumatangdi nang na aigi pamda sinabiu ka ba ai ikut ani lohna dun haisiri lairembi nasak maksu uhanda khoyum mak oina malayam taibang pala sidagi sathukre hairaga tarang marang dabu tauriba aigi laimit thalaga yenglaraba su uba fangriba taibang sembi mapu mahaki athuiba manaya masu oirriba Hey, yaipu lairembi pina biroga ba aingonda chaurel yai dobu haidra hanjin chon mani adubu manna mathunda hapti lairembi tolen khangli sungoi oirroi haibasi madudagi tolen asau parai naraktuna khongnang pambi adugi makhongda maksangsi khongnang asibu phuki haidna tawbugi matani mahana tawrdi bado matamasida khangauda amaiba tolen napada Karigama chikna saina ngamdraba khonjelam awak maisak tabagumna arapadagi tarak kadai waidigi no haibadi ma khangmangam tolen ya bayam lapna tahalak liba khonjel na kadai mai kai de bai oiriga ba gi matam soi silak laba chahi mayai lan silak laba mai ba tolen aina karida bo mateng pangluduna miram lena sigi ai fagadaba aina tawbangam lugani
ꯏꯆꯥꯁꯤꯡꯒꯤ ꯑꯃꯗꯤ ꯏꯈꯥ ꯊꯥꯕꯁꯤꯡꯒꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯄꯥꯡꯒꯗꯕ ꯊꯧꯗꯥꯡ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯤ ꯑꯩꯗꯤ ꯏꯈꯣꯡꯒꯤ ꯈꯨꯠꯁꯨ ꯍꯧꯖꯤꯛ ꯇꯦꯟꯁꯤꯜꯂꯛꯂꯔꯕ ꯃꯇꯝꯅꯤ ꯑꯋꯥ ꯃꯩꯆꯥꯛ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯐꯝꯗ ꯇꯥꯍꯜꯂꯛꯂꯒꯅꯨ ꯑꯩ ꯋꯥꯔꯤ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯃꯇꯝ ꯈꯔ ꯈꯖꯤꯛꯇꯗꯤ ꯋꯥꯈꯜ ꯁꯥꯟꯇꯤ ꯏꯪꯅ ꯐꯪꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯩꯖꯈꯤꯒꯦꯕ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯤ ꯃꯥꯅꯤ ꯇꯣꯂꯦꯟ ꯍꯧꯖꯤꯛ ꯃꯍꯥꯛ ꯈꯣꯌꯨꯝ ꯂꯥꯏꯒꯨꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯀꯟꯕ ꯇꯥꯔꯒꯁꯨ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯤ ꯃꯍꯥꯛ ꯁꯥ ꯃꯌꯨꯡ ꯌꯥꯔꯔꯣꯏꯒꯦꯗꯅ ꯈꯟꯈ꯭ꯔꯕꯅꯤ ꯌꯥꯕꯒꯤ ꯃꯇꯝꯁꯨ ꯃꯍꯥꯛ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯛꯂꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯇꯣꯛꯈ꯭ꯔꯕꯅꯤ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝ ꯑꯃꯗꯤ ꯃꯈꯥ ꯇꯥꯕꯁꯤꯡꯒꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯇꯝꯅꯤ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯤꯔꯝꯂꯦꯟ ꯑꯁꯤ ꯀꯌꯥꯔꯛ ꯉꯥꯛ ꯁꯦꯟꯅꯕ ꯍꯣꯠꯅꯈ꯭ꯔꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯇꯧꯕꯗꯕꯨ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯁꯨ ꯅꯨꯄꯥꯗꯨꯒꯤꯗꯃꯛ ꯆꯥꯎꯔꯦꯜ ꯌꯥꯏꯗꯨꯕꯨ ꯄꯥꯝꯅꯤꯡꯕꯒꯤ ꯃꯌꯥꯏ ꯐꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯃꯅꯥꯄ ꯅꯥꯄ ꯆꯤꯛꯅ ꯇꯥꯍꯜꯂꯛꯂꯤꯕ ꯑꯋꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯄꯨꯔꯦꯜ ꯈꯨꯜ ꯑꯁꯣꯝꯗꯒꯤꯅꯤ ꯃꯃꯧ ꯅꯨꯄꯤ ꯃꯆꯥꯅꯤꯄꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯊꯤꯗꯅ ꯀꯧꯗꯅ ꯀꯞꯇꯅ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯇꯥꯔꯛꯂꯤꯕ ꯀꯅꯥꯕꯨ ꯊꯤꯕꯗ ꯊꯋꯥꯏ ꯂꯥꯛꯄꯕꯨ ꯊꯤꯕꯗ ꯀꯅꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯗ꯭ꯔꯦ ꯈꯥꯎꯋꯥꯡ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗ ꯅꯥꯎꯁꯣꯟꯅꯔꯕ ꯃꯆꯥꯕꯨ ꯃꯅꯝ ꯑꯗꯨꯗ ꯄꯨꯔꯤ ꯍꯥꯏꯔꯒ ꯁꯤꯡꯁꯥꯡ ꯂꯥꯟꯉꯝꯕꯤꯁꯨ ꯊꯤꯕ ꯌꯥꯎꯔꯤ ꯃꯅꯥꯎ ꯅꯤꯄꯥ ꯑꯣꯏꯔꯤꯕ ꯊꯋꯥꯏ ꯂꯥꯛꯄꯕꯨ ꯂꯨꯁꯤ ꯑꯃꯗꯤ ꯁꯤꯡꯃꯅꯨ ꯂꯥꯡꯂꯦꯟꯁꯨ ꯈꯥꯎꯋꯥꯡ ꯁꯥꯠꯄꯅꯤ ꯃꯅꯥꯏꯔꯣꯏꯕꯁꯤꯡꯅ ꯊꯤꯔꯨꯕꯗꯨꯗ ꯃꯄꯨꯡ ꯅꯤꯡꯂꯣꯝꯖꯗꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯣꯏꯅꯁꯨ ꯆꯪꯗꯨꯅ ꯃꯣꯡꯁꯣꯡ ꯍꯥꯕꯨꯡ ꯃꯔꯛꯇ ꯊꯤꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯋꯥꯈꯜ ꯑꯣꯏꯗ꯭ꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯍꯧꯔꯤꯕ ꯆꯤꯡ ꯑꯁꯣꯝꯗꯗꯤ ꯂꯥꯛꯅ ꯊꯤꯔꯨꯗ꯭ꯔꯤ ꯑꯃꯨꯛꯇꯁꯨ ꯊꯥꯖꯗꯕꯅꯤ ꯆꯤꯡ ꯑꯁꯣꯝꯗꯗꯤ ꯃꯈꯣꯏꯗ ꯍꯩꯔꯝꯗꯅ ꯃꯈꯣꯏ ꯀꯅꯥ ꯌꯥꯎꯗꯨꯅ ꯆꯠꯄ ꯊꯋꯥꯏ ꯂꯥꯛꯄꯅ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯇꯝꯗꯤ ꯆꯔ ꯍꯧꯁꯤꯟꯈꯤ ꯅꯨꯡꯊꯤꯜ ꯄꯨꯕꯨꯛꯀꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤꯕ ꯁꯅꯥꯈꯣꯜꯗꯅꯤ ꯂꯥꯏꯉꯝ ꯃꯍꯥꯛ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯌꯥꯡꯀꯣꯛ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯦ ꯄꯥꯎꯊꯥꯃꯩꯅ ꯇꯝꯕꯤꯕꯗꯒꯤ ꯃꯍꯥꯛ ꯈꯔ ꯈꯖꯤꯛꯇꯤ ꯍꯩꯔꯔꯕꯅꯤ ꯄꯥꯎꯊꯥꯃꯩꯁꯨ ꯃꯪꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯂꯔꯒ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯅ ꯑꯁꯨꯝ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝ ꯇꯧ ꯍꯥꯏꯗꯨꯅ ꯂꯥꯏꯉꯝꯗ ꯃꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯝꯂꯥ ꯑꯃꯗꯤ ꯑꯕꯤꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯌꯣꯝꯕꯤꯗꯨꯗꯤ ꯏꯃꯨꯡꯗ ꯂꯩꯈ꯭ꯔꯤꯕꯅꯤ ꯑꯕꯤꯁꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜ ꯑꯁꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯂꯥꯏꯉꯝꯁꯨ ꯄꯥꯎꯊꯥꯃꯩꯅ ꯏꯕꯨꯡꯉꯣ ꯂꯥꯏꯉꯝ ꯃꯗꯨꯃꯇꯪ ꯑꯗꯣꯝꯗ ꯂꯣꯟꯁꯤꯜꯂꯨ ꯌꯥꯡꯀꯣꯛ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯍꯥꯛ ꯁꯥꯕꯗꯤ ꯍꯩꯒꯗꯧꯔꯦꯗꯅ ꯉꯁꯥꯏ ꯑꯌꯨꯛꯇꯪ ꯇꯥꯛꯄꯅꯤ ꯍꯧꯖꯤꯛꯅ ꯀꯌꯥꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯤ ꯑꯗꯨꯅꯤ ꯅꯤꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯁꯥꯒꯗꯕꯅꯤ ꯂꯣꯟꯒꯗꯕꯅꯤ ꯇꯣꯃꯣꯛ ꯄꯣꯂꯥꯡ ꯌꯦꯟꯗꯥꯏ ꯀꯌꯥꯁꯨ ꯂꯩꯇ꯭ꯔꯤꯕꯁꯤ ꯅꯪꯅ ꯁꯥꯒꯗꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯃꯥꯃꯥ ꯅꯃꯥꯛ ꯍꯩꯖꯔꯒꯅꯤ ꯌꯥꯡꯀꯣꯛ ꯑꯁꯤꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯄꯥꯅ ꯁꯤ ꯇꯥꯏꯅ ꯂꯣꯟꯕꯁꯤꯃꯇꯪꯒ ꯃꯥꯃꯅ ꯈꯖꯤꯛ ꯇꯥꯛꯄꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯃꯍꯥꯛꯁꯨ ꯊꯑꯣꯏꯔꯨꯗꯦ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯅꯦꯝꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯣꯡꯒꯥꯜ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯃꯈꯣꯏꯅꯤꯅ ꯂꯥꯛꯂꯤꯕ ꯊꯣꯔꯛꯂꯤꯕꯁꯤ ꯃꯌꯣꯝꯕꯤꯒꯤꯗꯃꯛꯇꯅꯤ ꯁꯤꯝꯂꯥꯅ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯄꯪꯒꯅꯨ ꯃꯌꯣꯝꯕꯤ ꯑꯁꯦ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄꯤꯅꯤ ꯏꯃꯥꯅ ꯍꯥꯏꯕꯗꯃꯛ ꯇꯧꯒꯗꯕꯅꯤ ꯀꯅꯥꯒꯤ ꯃꯌꯨꯝꯗꯅꯣ ꯅꯪꯅ ꯆꯠꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯃꯥꯒꯤꯗꯤꯅꯦ ꯅꯆꯟꯅꯨꯄꯤ ꯃꯌꯣꯝꯕꯤꯁꯦ ꯃꯁꯤꯇꯪ ꯐꯅꯕ ꯍꯣꯠꯅꯔꯕꯗꯤ ꯌꯥꯔꯦ ꯏꯃꯥꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯒꯨꯝ ꯈꯜꯂꯤꯕꯅꯤꯅꯦ ꯃꯍꯥꯛꯁꯨ ꯏꯃꯥ ꯉꯔꯥꯡ ꯍꯥꯏꯕ ꯅꯤꯄꯥ ꯃꯆꯥꯗꯣ ꯃꯗꯨꯗꯤ ꯈꯖꯤꯛꯇꯪ ꯄꯪꯇꯛꯁꯨ ꯇꯛꯁꯨ ꯇꯧꯏ ꯃꯗꯨ ꯅꯠꯇꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯅꯔꯁꯤ ꯍꯥꯏꯗꯅꯅꯤ ꯑꯩꯅ ꯈꯜꯂꯔꯤꯕꯁꯤ ꯍꯣ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ ꯃꯈꯣꯏꯒꯤ ꯌꯨꯝꯅ ꯀꯗꯥꯏꯗꯅꯣ ꯅꯈꯣꯏꯒꯤ ꯈꯨꯟꯁꯤ ꯃꯤꯗꯤ ꯌꯥꯝꯖꯗꯦ ꯍꯥꯏꯕꯕꯨ ꯄꯥꯈꯪꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯣꯏꯔꯦꯀꯣ ꯏꯕꯦꯝꯃ ꯏꯃꯥ ꯌꯥꯝ ꯂꯩ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯗꯤ ꯃꯁꯤꯡ ꯈꯖꯤꯛꯇꯅꯤꯗꯣ ꯄꯥꯈꯪꯅ ꯌꯥꯝꯕꯅꯤ ꯑꯗꯨꯅ ꯃꯇꯨꯊꯤ ꯈꯪꯗꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯌꯥꯎꯕ ꯇꯥꯕꯅꯤꯗ ꯏꯃꯥ ꯍꯣꯏꯅꯦ ꯃꯃꯤꯡꯗꯨꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯎꯗꯨꯅ ꯏꯃꯥ ꯌꯣꯏꯃꯣꯡꯕ ꯀꯧꯕꯅꯤ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯍꯟꯇꯛ ꯅꯧꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯟꯅꯗꯤ ꯄꯨꯡꯁꯣꯡ ꯁꯣꯡꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯌꯨꯝꯁꯨ ꯑꯁꯣꯝꯗ ꯅꯧꯅ ꯍꯣꯡꯖꯤꯟꯈꯤꯕꯅꯤ ꯑꯁꯣꯝꯗ ꯍꯦꯛꯇ ꯆꯪꯂꯁꯤ ꯏꯃꯥ ꯌꯣꯏꯃꯣꯡꯕ ꯍꯥꯏꯕ ꯂꯥꯎ ꯆꯪꯉꯁꯤ ꯃꯃꯥ ꯃꯄꯥꯒ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥꯅꯦ ꯂꯩꯔꯤꯕꯅꯤ ꯏꯃꯥ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤꯕꯅꯤ ꯃꯄꯥꯗꯨꯁꯨꯅꯦ ꯄꯥꯕ ꯇꯣꯂꯦꯟꯒꯤ ꯃꯔꯣꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯍꯣ ꯂꯥꯎ ꯆꯪꯉꯛꯏ ꯌꯨꯝ ꯑꯗꯨꯗ ꯃꯄꯥꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ
ꯌꯣꯏꯃꯣꯡꯕ ꯑꯃꯗꯤ ꯃꯃꯥ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯍꯩ ꯃꯦꯠꯄ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯆꯪꯈꯣꯟꯕ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯕ ꯌꯦꯡꯕꯗ ꯅꯤꯄꯥ ꯃꯆꯥ ꯑꯃꯈꯛ ꯆꯪꯉꯛꯂꯤ꯫ ꯀꯅꯥꯒꯤ ꯃꯔꯣꯜꯅ ꯑꯣꯏꯔꯤꯕꯁꯤ ꯑꯕꯤꯁꯅꯥꯒꯤ ꯆꯍꯤ ꯂꯦꯡꯒꯥꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯆꯪꯉꯛꯂꯦ ꯍꯥꯏꯔꯒ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯔꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯌꯣꯏꯃꯣꯡꯕ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯦ ꯂꯩꯃꯔꯦꯟꯕꯤ, ꯀꯩ ꯊꯧ ꯂꯩꯕꯤꯔꯕꯒꯦ ꯅꯅꯥꯏ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯗꯣꯛ ꯏꯍꯨꯜ ꯇꯝꯂꯛꯄꯗꯤ? ꯃꯃꯥ ꯃꯤ ꯑꯃ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨꯅ ꯂꯩꯃꯔꯦꯟꯕꯤ ꯀꯥꯈꯠꯄꯤꯔꯛꯎ ꯀꯥꯈꯠꯄꯤꯔꯛꯎ, ꯃꯪꯒꯣꯜꯁꯤꯗ ꯀꯧꯅꯥ ꯐꯛ ꯊꯥꯔꯤꯕꯁꯤꯗ ꯍꯦꯛ ꯐꯝꯕꯤꯔꯣ ꯂꯥꯛꯑꯣ ꯂꯩꯃꯔꯦꯟꯕꯤ, ꯍꯩ ꯃꯦꯠꯄ ꯆꯥꯖꯔꯝꯂꯤꯕꯅꯤ, ꯇꯣꯉꯥꯟꯅ ꯃꯦꯠꯆꯔꯛꯀꯦ ꯂꯩꯃꯔꯦꯟꯕꯤ ꯍꯣꯏꯁꯨ ꯐꯟꯕꯤꯈꯣ꯫ ꯅꯠꯇꯦ ꯏꯃꯥ, ꯃꯁꯤ ꯑꯁꯤꯗ ꯐꯝꯁꯤ, ꯃꯈꯣꯏꯅꯤ ꯐꯝꯊꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤꯅ ꯌꯦꯡꯂꯤ ꯀꯅꯥꯕꯨ ꯌꯣꯏꯃꯣꯡꯕ ꯍꯥꯏꯕꯁꯤꯗ꯫ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯂꯧ ꯏꯪꯈꯣꯜ ꯁꯨꯕꯗꯤ ꯌꯥꯝꯅ ꯍꯩꯔꯕ ꯅꯤꯄꯥ ꯃꯆꯥꯅꯤ꯫ ꯑꯇꯩ ꯍꯤꯔꯝꯗ ꯀꯌా ꯊꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯕ ꯇꯥꯔꯒꯁꯨ ꯌꯦꯡꯕꯗ ꯄꯪꯇꯛꯁꯨ ꯇꯛꯁꯨ ꯃꯥꯡꯗꯦ ꯃꯤꯠꯆꯤꯟꯅ ꯆꯤꯡꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅꯁꯨ ꯎꯔꯤ꯫ ꯏꯅꯦ ꯃꯦꯃꯥ, ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯕꯨ ꯋꯥꯁꯤꯕꯨ ꯀꯔꯝꯅ ꯍꯧꯗꯣꯛꯁꯤꯒꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯂꯩꯃꯔꯦꯟꯕꯤ, ꯂꯩꯃꯔꯦꯟꯕꯤꯅ ꯍꯥꯏꯕꯤꯕꯗ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯗꯕ ꯀꯔꯤꯕꯨ ꯂꯩꯒꯅꯤꯒꯦ? ꯍꯥꯏꯕꯤꯌꯨ ꯂꯩꯃꯔꯦꯟꯕꯤ꯫ ꯁꯨꯝꯗꯧꯕꯅꯤ, ꯑꯁꯨꯝ ꯇꯧꯅ ꯑꯕꯤꯁꯅꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯃꯌꯣꯝꯕꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯄꯥꯝꯂꯤꯕ ꯃꯔꯤ ꯑꯗꯨ ꯐꯥꯎꯕ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯌꯣꯏꯃꯣꯡꯕꯗꯤ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯛꯄ ꯉꯝꯗꯦ, ꯉꯥꯡꯁꯪ ꯉꯥꯡꯉꯩ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯕꯁꯨ ꯏꯀꯥꯏꯌꯦꯅ ꯃꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ꯫ ꯃꯃꯥ ꯃꯤ ꯃꯗꯨꯅ ꯅꯣꯛꯃꯤ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡ, ꯑꯗꯨꯒ ꯑꯕꯤꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯏꯕꯨꯡꯉꯣ, ꯂꯩꯃꯔꯦꯟꯕꯤꯅ ꯍꯥꯏꯕꯃꯛ ꯑꯁꯤ ꯈꯣꯌꯨꯝ ꯂꯥꯏ ꯃꯍꯥꯛꯅ ꯍꯥꯏꯕꯒꯨꯝꯕꯅꯤ, ꯌꯥꯊꯪ ꯇꯥꯎꯊꯔꯤꯕꯁꯦ ꯀꯣꯛꯊꯛꯇ ꯍꯥꯞꯀꯗꯕꯅꯤ, ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯊꯥꯗꯐꯗꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯂꯩꯃꯔꯦꯟꯕꯤꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩ ꯏꯆꯥꯅꯤꯄꯥ ꯑꯁꯤꯗ ꯁꯤꯟꯅꯖꯔꯒꯦ꯫ ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3ꯒ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯦ ꯏꯆꯥꯅꯤꯄꯥꯁꯤ ꯍꯦꯛ ꯃꯐꯤ ꯃꯔꯣꯜ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯠꯂꯦ ꯍꯥꯏꯔꯒ ꯊꯥꯖꯔꯛꯂꯒꯦ꯫ ꯑꯗꯨꯒꯤ ꯍꯦꯛ ꯃꯦꯟ ꯄꯥꯎ ꯃꯦꯅꯍꯟꯅꯕ ꯁꯤꯟꯕꯤꯔꯣ ꯂꯩꯃꯔꯦꯟꯕꯤꯅ꯫ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯁꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯧꯖꯈ꯭ꯔꯒꯦꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯜꯂꯔꯤꯕꯁꯤꯅ ꯇꯁꯦꯡꯅꯃꯛ ꯃꯌꯣꯝꯕꯒꯤ ꯃꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕ? ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯂꯕ ꯃꯇꯝ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯋꯥꯈꯜꯗꯨ ꯇꯔꯪ ꯑꯃꯗꯅꯤ꯫ ꯃꯌꯣꯝꯕꯤꯒꯤ ꯋꯥꯈꯜꯗ ꯁꯥꯐꯕꯗꯣ ꯆꯨꯝꯗ꯭ꯔꯤꯡꯅ ꯁꯅꯥꯈꯣꯜꯒꯤ ꯃꯥꯏꯀꯩ ꯄꯥꯡꯒꯅꯤꯗꯅ ꯂꯥꯛꯆꯔꯤꯕꯗꯣ꯫ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤꯒ ꯁꯅꯥꯈꯣꯜꯒꯗꯤ ꯅꯣꯡꯄꯣꯛ ꯅꯨꯡꯆꯨꯞ ꯂꯩꯕꯒꯨꯝꯕꯅꯤ꯫ ꯀꯌꯥꯗ ꯂꯥꯞꯅꯈ꯭ꯔꯕꯅꯣ ꯃꯍꯥꯛꯅꯗꯤ ꯂꯥꯛꯂꯤꯕꯅꯤꯀꯣ꯫ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯁꯣꯝꯗ ꯈꯖꯤꯛ ꯂꯥꯞꯊꯣꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯅꯔꯛꯄꯒꯤ ꯁꯥꯎꯟ ꯃꯁꯥꯗ ꯐꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯋꯥ ꯁꯥꯗꯦ, ꯀꯔꯤꯕꯨ ꯇꯧꯖꯔꯨꯒꯗꯕꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯍꯥꯏꯗꯅ ꯈꯟꯇꯣꯛꯏ꯫ ꯃꯝꯅ ꯃꯝꯁꯤꯜꯂꯛꯂꯒꯅ ꯎꯖꯥꯎ ꯎꯔꯦꯜ ꯑꯃ ꯊꯤꯔꯒ ꯀꯥꯈꯠꯂꯒ ꯍꯦꯛ ꯃꯔꯦꯛ ꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯇꯌꯥꯡ ꯈꯟꯖꯕ ꯁꯥꯐꯕꯅꯤꯀꯣ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯍꯥꯛ ꯃꯨꯔꯦꯡ ꯊꯪꯁꯥꯡ ꯄꯥꯏꯔꯤꯉꯩ ꯃꯇꯝ, ꯃꯁꯥꯗ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯠꯐꯝ ꯆꯨꯝꯅ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅꯇ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯋꯥ ꯋꯥꯁꯥꯗꯕ ꯑꯃ ꯑꯣꯏꯔꯔꯕꯅꯤ꯫ ꯃꯨꯔꯦꯡ ꯊꯪꯁꯥꯡꯅ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯔꯝꯕ ꯃꯤꯠꯀꯨꯞꯇꯨꯗꯒꯤ ꯍꯧꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯍꯥꯏ ꯋꯥꯈꯜꯁꯤ ꯇꯌꯥꯡꯅ ꯁꯅꯥꯈꯣꯜꯒꯤ ꯃꯥꯏꯀꯩ ꯄꯥꯡꯒꯅꯤꯗꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕꯗꯨ ꯌꯦꯡꯉꯨꯅꯤ꯫ ꯎꯍꯩ ꯄꯥꯟꯕ ꯃꯐꯝ ꯐꯥꯎꯔꯒ ꯆꯪꯒꯗꯧꯔꯤꯅꯦ, ꯄꯨꯛꯇꯤ ꯍꯥꯡꯂꯔꯣꯏ꯫ ꯍꯥꯟꯅꯗꯤ ꯊꯥꯡ ꯑꯗꯨꯃꯛ ꯀꯣꯟꯅ ꯌꯦꯛꯅꯕ ꯌꯥꯏꯇꯃꯨ ꯁꯥꯃꯌꯨꯡ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯨꯅ ꯂꯩꯔꯨꯗꯦ꯫ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯑꯩꯁꯦ꯫ ꯅꯨꯃꯤꯠ ꯁꯤꯡꯒꯨꯝ ꯀꯌꯥꯅꯤꯗꯤ ꯁꯨꯖꯜꯂꯛꯂꯦ, ꯊꯥꯕꯨꯝ ꯐꯅꯌꯥꯝꯁꯨ ꯌꯥꯝ ꯁꯤꯜꯂꯛꯂꯒꯅꯤ꯫ ꯀꯥꯟꯅꯗꯦ, ꯁꯅꯥꯈꯣꯜꯗ ꯍꯜꯂꯦ ꯍꯥꯏꯔꯒ ꯃꯔꯥ ꯅꯨꯡꯉꯥꯏꯅ ꯂꯨꯍꯣꯡꯊꯣꯛꯂꯒ ꯃꯌꯣꯝꯕꯤꯒꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯔꯨꯕꯅꯕꯨ ꯐꯔꯦꯗ꯫ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯂꯪꯐꯩꯗ ꯈꯥꯡꯕꯁꯤꯃꯨꯛ ꯍꯦꯟꯅ ꯋꯥꯕ ꯃꯩꯆꯥꯛ ꯑꯃ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯊꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯛꯑꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯈꯖꯤꯛ ꯂꯥꯞꯊꯣꯛꯅ ꯁꯒꯣꯜꯒꯤ ꯃꯤꯠꯐꯝ ꯃꯤꯠꯌꯦꯡ ꯑꯃꯗꯨꯅ ꯌꯦꯡꯂꯤꯕ ꯉꯥꯡꯁꯪ ꯉꯥꯡꯉꯩ ꯎꯔꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯀꯅꯥꯕꯨ ꯁꯥꯕꯕꯁꯤꯕꯨ꯫ ꯁꯥꯕꯒꯤ ꯃꯁꯛ ꯃꯌꯦꯛꯁꯤꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯇ ꯎꯕꯗꯨꯒꯗꯤ ꯁꯒꯣꯜꯒꯤ ꯃꯤꯠꯁꯤꯗ ꯎꯕꯗꯒꯤꯗꯤ ꯈꯔꯗꯤ ꯈꯦꯠꯅꯔꯤꯕꯅꯤ꯫ ꯃꯊꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯈꯣꯌꯨꯝ ꯌꯥꯏꯇꯃꯗꯨꯃꯗꯤ ꯇꯣꯡꯂꯔꯤꯕꯅꯤ꯫ ꯁꯥꯕꯕ ꯃꯍꯥꯛꯅꯗꯤ ꯈꯪꯗꯦ
ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯄꯣꯞꯆꯥꯎ ꯈꯨꯁꯤ ꯑꯁꯤꯅꯕꯨ ꯍꯣꯌꯨꯝ ꯐꯠꯇꯕ ꯌꯥꯏ ꯇꯝꯕꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯊꯣꯛꯅ ꯑꯃꯗꯤ ꯉꯥꯛꯊꯣꯛꯅ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ? ꯀꯔꯤꯁꯨ ꯀꯟꯕ ꯉꯝꯂꯣꯏ, ꯌꯥꯎꯗꯕꯒ ꯑꯝꯍꯥ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯨꯔꯦꯡ ꯊꯥꯡꯁꯥꯡ ꯌꯥꯎꯗꯕ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯨꯗꯣꯡ ꯊꯤꯒꯕꯒꯦ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯈꯪꯗ꯭ꯔꯤꯕꯒꯤꯅꯤ꯫ ꯈꯪꯂꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯈꯪꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯤꯑꯣꯜ ꯊꯧꯑꯣꯜꯁꯤ ꯌꯧꯅ ꯁꯦꯝꯒꯠꯈꯤꯗꯅ ꯑꯔꯣꯏꯕꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯇꯝꯗꯤ ꯖꯔ ꯖꯔ ꯃꯝꯁꯤꯜꯂꯛ ꯌꯥꯁꯪꯂꯛꯄꯒꯤ ꯄꯨꯡ 3 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗꯤ ꯈꯪꯍꯧꯗꯅ ꯑꯣꯏꯈꯤ꯫ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯄꯨꯔꯦꯟ ꯈꯨꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯍꯨꯝꯕ ꯌꯥꯕ ꯍꯨꯝꯂꯔꯕꯁꯨ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯆꯥꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯊꯕꯛ ꯃꯄꯥ ꯐꯥꯎꯕ ꯌꯧꯁꯤꯟꯈ꯭ꯔꯕꯅꯤ, ꯃꯃꯥꯏ ꯅꯛꯁꯦ ꯐꯥꯎꯕ ꯆꯤꯡꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯕꯨ ꯊꯋꯥꯏ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯃꯈꯣꯜ ꯑꯁꯤ ꯏꯐꯥ ꯄꯨꯖꯟꯕꯒꯨꯝꯅ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯊꯋꯥꯏ ꯂꯥꯛꯄ꯫ ꯇꯣꯏꯕ ꯈꯨꯜꯗꯗꯤ ꯂꯣꯏꯔꯦ, ꯊꯪꯅꯕ ꯆꯤꯡꯂꯣꯟ ꯋꯥꯡꯃꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯇꯥꯛꯂꯔꯗꯅ ꯃꯅꯥꯏꯔꯣꯏꯕ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯃꯩꯕꯨꯜ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯀꯌꯥ ꯐꯥꯎꯅ ꯌꯦꯡꯂꯤ꯫ ꯆꯤꯡ ꯑꯁꯣꯝꯗ ꯌꯧꯁꯤꯜꯂꯛꯇꯕ ꯇꯥꯔꯒꯁꯨ ꯑꯁꯣꯝꯅ ꯀꯝꯗꯧꯏ? ꯅꯨꯡꯁꯥꯅꯒ ꯅꯦꯝꯊꯔꯛꯄ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯉꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯔꯨ ꯇꯅꯥꯟꯕ ꯂꯩꯖꯕ ꯃꯐꯤ ꯑꯗꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯁꯦꯠꯂꯦ ꯍꯥꯏꯔꯒ ꯂꯥꯛꯂꯤ ꯌꯣꯏꯃꯣꯡꯕꯗ꯫ ꯀꯥꯐꯩ ꯀꯥꯐꯩꯅꯤ ꯂꯥꯛꯂꯤꯕ ꯌꯥꯝ ꯀꯤ ꯍꯪꯒꯣꯏꯅ ꯅꯤꯡꯊꯧ ꯂꯥꯏꯉꯝꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯂꯤꯕ ꯂꯥꯏꯉꯝ ꯍꯧꯖꯤꯛꯁꯨ ꯃꯥ ꯀꯔꯤꯒꯨꯝꯕ ꯊꯨꯃꯣꯛ ꯃꯆꯥ ꯑꯃ ꯁꯥꯒꯗꯕꯒꯤ ꯂꯥꯡꯕ꯫ ꯃꯍꯥꯛꯅꯗꯤ ꯈꯪꯕ ꯅꯠꯇꯦꯀꯣ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯃꯆꯥꯁꯤ꯫ ꯏꯅꯤꯡꯊꯧ ꯆꯪꯁꯤꯜꯂꯒ ꯂꯥꯏꯉꯝꯒꯤ ꯃꯈꯣꯡ ꯈꯣꯡꯌꯥ ꯃꯄꯥꯗꯨꯗ ꯈꯣꯔꯝꯃꯤ꯫ ꯍꯧꯂꯨꯅꯦ ꯅꯤꯄꯥ ꯃꯆꯥ, ꯅꯪꯕꯨ ꯀꯅꯥ? ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯔꯕꯅꯤꯅ ꯂꯥꯏꯉꯝꯁꯦ ꯃꯍꯥꯛ ꯎꯕꯗ ꯄꯨꯅꯦꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥ꯫ ꯄꯥꯎꯊꯥꯃꯩꯁꯨ ꯅꯣꯛꯂꯤ꯫ ꯆꯍꯤ ꯃꯇꯥꯡꯗꯤ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤꯀꯣ ꯑꯅꯤꯁꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯔꯒ ꯌꯣꯏꯃꯣꯡꯕꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯏꯅꯤꯡꯊꯧ, ꯑꯩ ꯂꯩꯃꯔꯦꯟꯕꯤꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯉꯁꯥꯏ ꯆꯦꯕꯥꯎ ꯄꯤꯕ ꯂꯥꯛꯂꯝꯕꯗꯒꯤ ꯑꯩ ꯂꯥꯛꯆꯕꯅꯤ꯫ ꯑꯕꯤꯁꯅꯥ, ꯅꯪꯕꯨ ꯇꯥꯔꯕꯗꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎꯗꯅ꯫ ꯅꯪꯕꯨ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯗ ꯀꯔꯤ ꯊꯧꯒꯥꯏꯕꯨ ꯄꯤꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯍꯥꯏꯔꯝꯂꯤꯕꯅꯣꯅꯦ? ꯀꯥꯈꯠꯂꯛꯎ ꯀꯥꯈꯠꯂꯛꯎ, ꯃꯪꯒꯣꯜ ꯃꯆꯤ ꯑꯁꯤꯗ ꯐꯤꯗꯥ ꯃꯆꯥ ꯑꯃ ꯊꯥꯔꯤꯕꯁꯤꯗ ꯐꯝꯃꯨ꯫ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯪꯒꯤꯠ ꯇꯧꯔꯤ ꯃꯌꯣꯝꯕꯤꯅ ꯂꯩꯔꯝꯒꯗꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ꯫ ꯃꯌꯣꯝꯕꯤ ꯌꯦꯅꯈꯥ ꯑꯁꯣꯝꯗ ꯙꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯤꯕꯅꯤꯀꯣ, ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯅꯥꯀꯟꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ꯫ ꯌꯣꯏꯃꯣꯡꯕꯁꯨ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯌꯦꯅꯈꯥ ꯑꯁꯣꯝꯗ ꯑꯕꯤꯁꯅꯥꯅ ꯇꯥꯛꯂꯤꯕ ꯁꯣꯝꯗ ꯀꯥꯐꯩ ꯀꯥꯐꯩ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯇꯨ ꯎꯕꯗ ꯂꯥꯏꯉꯝꯗꯤ ꯄꯨꯡꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯕꯤꯁꯅꯥꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯔꯒꯅꯨ, ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯏꯉꯥꯎ ꯉꯥꯎꯉꯩ ꯐꯝꯂꯒ ꯂꯩꯔꯤ꯫ ꯌꯦꯅꯈꯥ ꯑꯁꯣꯝꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯃꯆꯟꯅꯨꯄꯤ ꯃꯌꯣꯝꯕꯤꯅ ꯑꯥꯗ ꯂꯩꯔꯤꯕꯗꯣ ꯅꯤꯄꯥꯗꯨꯅ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯈ꯭ꯔꯤꯕꯗꯣ꯫ ꯂꯥꯏꯉꯝ ꯏꯉꯛ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯥꯏꯊꯣꯡꯗ ꯃꯅꯣꯛ ꯇꯝꯈꯤ꯫ ꯌꯣꯏꯃꯣꯡꯕ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯗꯅ ꯈꯧꯇꯦꯝꯂꯤ꯫ ꯑꯗꯨ ꯐꯥꯎꯕ ꯃꯌꯣꯝꯕꯤ ꯍꯟꯅ ꯇꯨꯅ ꯐꯥꯎ ꯌꯦꯡꯗꯦ꯫ ꯑꯌꯦꯡꯕ ꯃꯤꯠꯐꯝ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯎꯪꯂꯒꯅꯤꯀꯣ ꯂꯩꯔꯤꯕꯁꯤ꯫ ꯌꯣꯏꯃꯣꯡꯕꯅ ꯑꯩꯕꯨ ꯃꯤꯍꯨꯜꯁꯤꯕꯨ ꯁꯤꯡꯒꯨꯝ ꯁꯤꯡꯒꯥꯅꯔꯛꯏꯗ꯫ ꯂꯩꯁꯥ ꯑꯃꯇ ꯉꯁꯤ ꯐꯥꯎꯕ ꯃꯥꯏꯒ ꯑꯣꯟꯁꯟꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯥꯏꯔꯤ, ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕ ꯑꯩ ꯑꯩꯕꯨ ꯀ꯭ꯂꯥꯞꯀꯁꯤ ꯊꯛ ꯊꯛ ꯍꯤꯡꯏꯗ꯫ ꯃꯌꯣꯝꯕꯤ ꯈꯪꯀꯧ ꯀꯧꯈꯤꯕꯅꯤ꯫ ꯃꯌꯣꯝꯕꯤ ꯇꯥꯏ꯫ ꯃꯁꯥꯗꯣ ꯃꯤꯠꯐꯝ ꯈꯖꯤꯛ ꯌꯦꯡꯂꯤꯕꯗꯨꯗꯒꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯃꯄꯤ ꯇꯥꯔꯤꯕꯗꯨꯁꯨ ꯂꯣꯠꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯒ ꯇꯩꯊꯣꯛꯂꯤ꯫ ꯀꯅꯥ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯣꯝꯗ ꯂꯥꯛꯄꯤꯔꯤꯕꯅꯣ? ꯏꯕꯨꯡ ꯈꯣꯏ ꯏꯅꯝꯃ ꯈꯣꯏ ꯂꯩꯕꯤꯍꯧꯗꯕ꯭ꯔꯥ? ꯅꯠꯇꯦ ꯃꯌꯣꯝꯕꯤ, ꯑꯩ ꯅꯪꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ꯫ ꯑꯩꯒꯕꯣ? ꯀꯔꯤ ꯋꯥꯔꯤ ꯂꯩꯔꯒꯦ? ꯑꯗꯨꯃꯛ ꯍꯦꯛꯇ ꯍꯥꯏꯌꯣ, ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯝꯕꯒꯦ? ꯃꯌꯣꯝꯕꯤꯅ ꯍꯥꯏꯗꯣꯔꯛꯂꯤꯕꯁꯤꯒ ꯌꯣꯏꯃꯣꯡꯕꯁꯤꯅꯒ ꯀꯤ ꯄꯥꯈꯠꯇꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯃꯨꯛꯇ ꯁꯥ ꯃꯌꯣꯡ ꯌꯥꯔꯛꯇꯕꯅꯤꯅ ꯃꯛꯂꯥꯡ ꯅꯤꯛꯂꯤꯕꯁꯤꯒ ꯈꯖꯤꯛ ꯇꯥꯌꯣꯟꯅꯕꯒꯨꯝꯅꯤ꯫ ꯌꯣꯏꯃꯣꯡꯕꯗꯨꯁꯨ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯇꯩ ꯅꯠꯇꯤꯌꯦ, ꯄꯤꯔꯨꯀꯪꯁꯨ ꯆꯥꯅꯤꯡꯉꯦ
ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯏ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗꯨꯗ ꯁꯣꯠ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯄꯥꯏꯖꯔꯤ ꯃꯌꯣꯝꯕꯤ ꯅꯣꯛꯂꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯑꯉꯛꯄ ꯃꯥꯏꯊꯣꯡ ꯑꯃꯗ ꯍꯥ ꯀꯔꯤ ꯄꯤꯔꯨꯛ ꯀꯥꯡꯁꯨ ꯆꯥꯅꯤꯡꯉꯦ ꯑꯦ ꯄꯤꯔꯨꯛ ꯀꯥꯡꯁꯨ ꯆꯥꯅꯤꯡꯉꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯩꯅꯒ ꯊꯣꯡꯍꯜꯂꯨ ꯍꯥꯏꯗꯅ ꯏꯅꯝꯃ ꯈꯣꯏꯅꯒ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯗꯅ ꯅꯣꯛꯅꯤꯡꯗ ꯃꯥꯏꯊꯣꯡ ꯑꯃꯗ ꯃꯃꯥ ꯃꯤꯅꯣꯛ ꯑꯃ ꯊꯝꯂꯤ ꯅꯠꯇꯤꯌꯦ ꯃꯌꯣꯝꯕꯤ ꯑꯩ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯍꯣ ꯄꯤꯔꯨꯛ ꯀꯥꯡꯁꯨ ꯆꯥꯅꯤꯡꯂꯕꯗꯤ ꯂꯩꯃꯔꯦꯟꯕꯤꯗ ꯍꯦꯛ ꯍꯥꯏꯌꯣ ꯑꯗꯨꯒ ꯄꯤꯔꯨꯛꯇꯣ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯅꯥꯀꯜꯗ ꯌꯥꯝꯅ ꯍꯧꯕꯅꯤ ꯈꯨꯜꯒꯤ ꯃꯐꯝ ꯈꯔꯗꯗꯤ ꯄꯤꯔꯨꯛ ꯐꯪꯅꯗꯕꯅꯤ ꯑꯗꯨ ꯍꯦꯛꯂꯒꯅꯦ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯆꯥꯕꯤꯔꯣ ꯁꯤ ꯍꯥꯏꯔꯒ ꯃꯌꯣꯝꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯃꯌꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯁꯧꯔꯥꯡꯅꯅ ꯉꯥꯡꯂꯛꯄꯣꯏ ꯃꯥꯟꯈ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯀꯤꯅ ꯌꯦꯅꯈꯥꯒꯤ ꯙꯔꯤ ꯃꯆꯤ ꯑꯃꯗ ꯐꯝꯊꯔꯤ ꯃꯌꯣꯝꯕꯤꯗꯨ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜꯅ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯕꯣꯏ ꯌꯥꯏꯃꯪꯕ ꯋꯥꯈꯜꯗ ꯁꯨꯝꯅ ꯂꯥꯛꯏ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯅꯨꯡꯁꯥ ꯃꯍꯥꯛꯀ ꯁꯥ ꯃꯌꯨꯡ ꯌꯥꯕꯗ ꯀꯔꯤꯒꯤ ꯊꯃꯣꯏꯁꯤꯅ ꯃꯄꯥꯟ ꯊꯣꯛꯑꯩ ꯗꯤꯡ ꯆꯣꯡꯂꯤꯕꯅꯣ ꯑꯁ ꯈꯪꯗꯦꯗ ꯆꯥꯅꯃꯛꯀꯤ ꯇꯁꯦꯡꯅ ꯃꯌꯣꯝꯕꯤꯁꯦ ꯐꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯃꯤꯍꯦ ꯑꯩꯅ ꯄꯤꯔꯨꯛ ꯀꯥꯡꯁꯨꯒ ꯆꯥꯅꯤꯡꯉꯤ ꯍꯥꯏꯖꯔꯤꯕꯁꯤꯕꯨ ꯃꯌꯣꯝꯕꯤ ꯑꯃꯨꯛꯀ ꯀꯧꯈꯤ ꯃꯌꯣꯝꯕꯤ ꯍꯟꯗꯛ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯄꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯦꯡꯉꯛꯂꯤ ꯈꯨꯝꯗꯤ ꯃꯔꯩ ꯂꯠꯂꯤ ꯃꯌꯥ ꯀꯥꯔꯨꯝ ꯇꯧꯔꯒ ꯂꯩꯔꯤ ꯌꯣꯏꯃꯣꯡꯕꯗꯣ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯃꯌꯣꯝꯕꯤ ꯂꯩꯃꯔꯦꯟꯕꯤꯅꯅꯦ ꯃꯪꯒꯣꯜ ꯐꯧꯗꯪ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ ꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯇꯥꯐꯤꯡ ꯃꯍꯥꯛ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯒ ꯅꯤꯄꯥ ꯅꯠꯇꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯌꯣꯝꯕꯤꯁꯨ ꯈꯜꯂꯤ ꯀꯔꯤ ꯅꯤꯄꯥꯅꯣꯅꯤ ꯃꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯥꯏꯊꯣꯡ ꯄꯨꯔꯤꯕꯁꯤꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯔꯕꯖꯥꯠꯅꯣ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜꯁꯦ ꯇꯌꯤꯡ ꯑꯏꯪꯕ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯂꯩꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯃꯌꯥꯗꯦꯗꯀꯣ ꯀꯔꯤꯕꯨ ꯍꯥꯏꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯏꯅꯝꯃꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯏ ꯃꯍꯥꯛꯁꯨ ꯃꯪꯒꯣꯜ ꯌꯧꯔꯤ ꯃꯄꯤ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯃꯍꯥꯛ ꯃꯐꯤ ꯃꯆꯤ ꯑꯃꯅ ꯇꯩꯊꯣꯛꯂꯕꯁꯨ ꯃꯃꯤꯠ ꯃꯃꯥꯏ ꯈꯖꯤꯛ ꯄꯣꯝꯂꯤꯕꯗꯨꯗꯤ ꯀꯞꯂꯨꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯤ ꯀꯞꯂꯒꯗ ꯍꯟꯗꯛ ꯑꯍꯥꯡꯕ ꯑꯆꯤꯛꯄ ꯃꯐꯝꯗ ꯃꯔꯣꯝꯗꯣꯝ ꯂꯩꯖꯩ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯗ꯭ꯔꯕꯅꯤ ꯃꯌꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯣꯏꯃꯣꯡꯕꯗꯨꯗꯤ ꯃꯍꯥꯛ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯆꯤ ꯑꯃꯗ ꯂꯩꯔꯤ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯑꯄꯤꯁꯤꯅꯥꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯌꯣꯏꯃꯣꯡꯕꯁꯨ ꯉꯁꯤꯒꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝ ꯇꯥꯛꯂꯝꯗꯅ ꯃꯀꯣꯛ ꯅꯣꯜꯂꯨꯛ ꯅꯤꯡꯊꯧ ꯂꯥꯏꯉꯝꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯨꯔꯨꯝꯂꯝꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯖꯔ ꯍꯧꯖꯤꯟꯈꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯃ ꯑꯣꯏ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯐꯥꯎꯕ ꯂꯩꯅꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯃꯊꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯨꯂꯞ ꯆꯤꯡꯁꯤꯟꯈ꯭ꯔꯒ ꯃꯈꯣꯡ ꯑꯅꯤꯅ ꯅꯣꯡꯑꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯌꯨꯡꯈꯠꯂꯒ ꯂꯩꯈ꯭ꯔꯦꯗꯣ ꯀꯅꯥꯕꯨ ꯊꯋꯥꯏ ꯂꯥꯛꯄꯗꯣ ꯁꯣꯝꯗꯅ ꯊꯤꯕ ꯌꯥꯕ ꯃꯩꯅꯝ ꯄꯥꯏꯔꯒ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯋꯥꯠꯂꯛꯇ꯭ꯔꯕꯗꯨꯗ ꯃꯅꯤ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯔꯤ ꯃꯪꯒꯣꯜꯒꯤ ꯙꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯇꯣ ꯄꯥꯏꯁꯤꯜꯂꯒ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯏꯀꯥꯎꯕꯒꯨꯝ ꯏꯁꯤ ꯆꯤꯊꯕꯒꯨꯝ ꯋꯥꯈꯜ ꯑꯗꯨꯗ ꯐꯥꯎꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯂꯨꯁꯤ ꯑꯃꯗꯤ ꯁꯤꯡꯃꯅꯨ ꯂꯥꯡꯂꯦꯟꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯡꯉꯩ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯃꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯎꯪꯂꯒ ꯄꯦꯗꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯁꯨ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯅꯤ ꯃꯍꯥꯛ ꯉꯁꯥꯏꯗꯒꯤ ꯑꯀꯥꯎ ꯄꯔꯩ ꯆꯜꯂꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯕ ꯑꯣꯏꯔꯦꯀꯣ ꯀꯥꯎꯏꯗꯅ ꯑꯩꯗꯤ ꯏꯃꯥ ꯇꯥꯕ꯭ꯔꯥ ꯁꯤꯡꯁꯥꯡ ꯂꯥꯡꯉꯝꯕꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯆꯠꯂꯒ ꯊꯤꯔꯨꯒꯗꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯨꯗ꯭ꯔꯤ ꯑꯇꯩ ꯊꯤꯕ ꯌꯥꯕ ꯃꯐꯝ ꯊꯤꯔꯨꯔꯦ ꯆꯠꯂꯣ ꯀꯅꯥ ꯂꯩ ꯁꯤꯗꯩꯗ ꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯒꯗꯕꯅꯤ ꯂꯥꯎ ꯄꯨꯀꯥꯎ ꯈꯨꯜꯂ ꯁꯣꯝ ꯈꯨꯠꯊꯅ ꯂꯩꯔꯤꯕ ꯁꯣꯝꯗꯐꯥꯎ ꯆꯠꯂꯒ ꯌꯦꯡꯕ ꯌꯥꯕ ꯊꯧꯔꯤ ꯊꯥꯗꯅ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯨꯔꯕꯅꯤ ꯀꯨꯝꯊꯕ ꯌꯥꯕ ꯃꯈꯩ ꯐꯪꯃꯜꯂꯛꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯍꯧ ꯊꯥꯗꯨꯅ ꯃꯩꯅꯝ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯂꯥꯛꯂꯔꯤꯗꯣ ꯁꯤꯗ ꯍꯤꯗꯥꯛ ꯍꯧꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯤ ꯀꯔꯤꯁꯨ ꯆꯦꯛꯃꯨꯛ ꯂꯥꯎꯗꯦ ꯆꯤꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯤꯕꯝ ꯈꯖꯤꯛ ꯁꯣꯛꯆꯤꯟꯕꯒꯨꯝ ꯇꯧꯏ
ꯆꯤꯡꯗꯣꯜ ꯑꯁꯤꯗꯁꯨ ꯃꯉꯥꯜ ꯈꯔ ꯈꯖꯤꯛ ꯀꯥꯞꯈꯠꯂꯛꯄꯒꯨꯝ ꯑꯣꯏ ꯃꯆꯤꯜꯗ ꯁꯣꯡꯈꯤꯃꯅꯤ ꯁꯨꯝꯅ ꯍꯣꯏꯅꯨꯡꯁꯤꯗꯕ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯡ ꯑꯁꯤꯗꯤ ꯃꯁꯛ ꯃꯑꯣꯡ ꯑꯃ ꯑꯣꯟꯕꯒꯨꯝ ꯇꯧꯏꯅ ꯄꯣꯞ ꯆꯥꯎꯅꯔꯗꯅ ꯀꯅꯥ ꯀꯅꯥ ꯂꯩ ꯆꯤꯡꯗꯣꯜ ꯑꯁꯤ ꯇꯝꯅ ꯍꯧꯖꯤꯛ ꯀꯥꯈꯠꯂꯁꯤ ꯄꯔꯞ ꯄꯔꯞ ꯃꯈꯣꯏ ꯃꯔꯤ ꯀꯥꯈꯠꯅꯔꯛꯏ ꯅꯨꯄꯤ ꯈꯔꯁꯨ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯩꯍꯝꯂꯝꯂꯤ ꯃꯅꯥꯏꯔꯣꯏꯕ ꯈꯔꯅ ꯉꯥꯛ ꯁꯦꯜꯂꯒ ꯁꯨꯝ ꯀꯥꯈꯠꯂꯛꯏ ꯑꯁꯨꯝ ꯀꯥꯈꯠꯂꯛꯏ ꯁꯤꯡ ꯑꯁꯤꯗ ꯂꯩꯀ꯭ꯔꯛ ꯆꯥꯎꯅ ꯃꯇꯣꯜ ꯌꯧꯔꯝꯗꯥꯏꯗꯒꯤ ꯆꯠꯂꯒ ꯂꯩꯔꯤꯕꯗꯨ ꯃꯈꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯂꯪꯂꯕ ꯃꯉꯥꯜ ꯈꯔꯁꯨ ꯀꯥꯈꯠꯂꯛꯂꯤ ꯃꯄꯥ ꯇꯣꯂꯦꯅ ꯅꯣꯡꯃ ꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯤ ꯃꯗꯨꯅ ꯊꯣꯏꯅ ꯉꯛꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯇꯝ ꯑꯁꯤ ꯆꯥꯗꯈꯩ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯍꯣꯡꯂꯛꯀꯅꯤ ꯃꯅꯨꯡꯗ ꯁꯥꯠꯇꯣꯛꯇꯨꯅ ꯂꯩꯔꯤꯕ ꯈꯣꯏꯌꯨꯝ ꯂꯥꯏꯗꯨꯁꯨ ꯌꯥꯀꯥꯏꯔꯛꯀꯅꯤ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯅꯧꯅ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯣꯡꯂꯛꯂꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯆꯤꯡꯗꯣꯜ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯍꯦꯛꯇ ꯀꯞꯇꯨꯅ ꯎꯔꯥꯎ ꯊꯅꯥꯎꯅꯛꯏ ꯊꯋꯥꯏ ꯂꯥꯛꯄ ꯅꯠꯇ꯭ꯔꯁꯤꯗ ꯃꯀꯣꯛ ꯌꯨꯡꯈꯠꯂꯒ ꯂꯩꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯃꯅꯤꯁꯨ ꯃꯥꯅꯤ ꯊꯋꯥꯏ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ ꯃꯀꯣꯛ ꯑꯗꯣ ꯃꯈꯥꯗ ꯌꯨꯡꯊꯔꯒ ꯃꯈꯣꯡ ꯑꯅꯤꯃꯛꯇꯨꯅ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯂꯩꯔꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂ ꯃꯈꯣꯡ ꯅꯥꯝꯃ ꯄꯥꯏꯔꯒ ꯁꯛꯀꯠꯅꯕ ꯃꯈꯣꯏ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯊꯋꯥꯏ ꯂꯥꯛꯄ ꯍꯦꯟꯅ ꯆꯩꯅꯥꯛꯄꯨ ꯐꯪꯅ ꯂꯥꯎꯕꯒꯤ ꯂꯩꯀ꯭ꯔꯛ ꯑꯗꯨꯗꯒꯤ ꯃꯀꯣꯜ ꯈꯔ ꯊꯣꯔꯛꯂꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯅ ꯍꯔꯥꯎ ꯊꯔꯥꯎꯔꯤ ꯃꯅꯤꯗꯤ ꯃꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯅ ꯀꯞꯅꯤꯡꯂꯕꯅꯤ ꯀꯞꯁꯨ ꯀꯞꯂꯤ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯑꯗꯨꯕꯨ ꯆꯤꯡꯈꯥꯗ ꯂꯩꯍꯧꯔꯤꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯁꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯎꯕ ꯈꯪꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯗ ꯃꯕꯨꯡ ꯏꯪ ꯇꯞꯊꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯋꯥꯏ ꯂꯥꯛꯄꯁꯤꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯅꯥꯏꯔꯤꯕ ꯈꯔꯁꯨ ꯈꯨꯠꯂꯥꯏ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯇꯤꯃꯦꯟꯇꯥ ꯃꯗꯨꯅ ꯊꯤꯜꯂꯒ ꯂꯩꯀ꯭ꯔꯛ ꯑꯗꯨꯕꯨ ꯐꯀꯥꯏꯅꯕ ꯍꯣꯠꯅꯩ ꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡꯒꯤ ꯃꯗꯨ ꯆꯥꯎꯔ ꯃꯁꯥꯗꯨ ꯊꯦꯛꯂꯦ ꯍꯥꯏꯔꯒ ꯃꯗꯨꯅꯁꯨ ꯂꯩꯀ꯭ꯔꯛ ꯑꯁꯤ ꯁꯧ ꯁꯥꯟ ꯍꯦꯟꯅ ꯐꯥꯛꯇꯣꯛꯅꯕ ꯅꯤꯄꯥ ꯃꯁꯥꯁꯤ ꯂꯧꯈꯠꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯛ ꯄꯨꯡꯖꯥ ꯀꯌꯥꯅꯤ ꯆꯪꯅ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯗꯨ ꯑꯗꯨꯕꯨ ꯈꯖꯤꯛ ꯐꯥꯎꯕ ꯆꯤꯡꯈꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯈꯖꯤꯛꯇꯒꯤ ꯊꯋꯥꯏ ꯂꯥꯛꯄ ꯑꯁꯨꯝ ꯆꯤꯡꯊꯈꯤꯕꯒꯨꯝ ꯑꯁꯨꯝ ꯄꯨꯊꯈꯤꯕꯒꯨꯝ ꯇꯧꯕ ꯑꯃ ꯑꯣꯏꯔꯛꯂꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯃꯥ ꯄꯥꯝꯕꯩꯗꯤ ꯂꯩꯇꯗꯅ ꯂꯥꯛꯂꯔꯕꯅꯤ ꯀꯗꯥꯏ ꯃꯥꯏꯀꯩ ꯇꯝꯅ ꯄꯨꯔꯦꯜꯈꯨꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯅ ꯌꯥꯏꯄꯨꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯨꯔꯦꯜꯈꯨꯜ ꯌꯧꯁꯤꯜꯂꯛꯀꯗꯕꯗꯤ ꯋꯥꯠꯂꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯣꯔꯤ ꯃꯈꯣꯡꯅ ꯂꯥꯛꯂꯤ ꯃꯅꯪ ꯄꯥꯏꯅ ꯇꯥꯎꯗꯨꯅ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯋꯥꯈꯜꯗꯨꯅꯁꯨ ꯃꯪꯂꯤꯕꯅꯤ ꯅꯥꯀꯜ ꯅꯥꯛ ꯌꯦꯠꯇ ꯂꯝꯂꯛꯀꯤ ꯁꯥ ꯀꯌꯥ ꯂꯩꯔꯤꯕꯗꯨꯁꯨ ꯊꯧꯑꯣꯏꯗꯦ ꯑꯗꯨꯝ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯋꯥꯈꯜꯅꯁꯨ ꯃꯪꯂꯤꯕꯅꯤꯀꯣ ꯇꯣꯂꯦꯟꯗꯤ ꯃꯅꯤꯗꯤ ꯄꯥꯝꯕꯩ ꯂꯩꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯊꯋꯥꯏ ꯂꯥꯛꯄꯁꯤꯕꯨ ꯆꯤꯡꯕꯗ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯆꯤꯡꯊꯈ꯭ꯔꯦ ꯑꯇꯩꯅ ꯃꯊꯛ ꯅꯣꯡꯈꯠꯂꯒ ꯂꯩꯔꯦ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯅꯤ ꯋꯥꯈꯜ ꯑꯁꯤꯗ ꯂꯥꯛꯂꯛ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯕꯛ ꯃꯌꯥꯏꯗ ꯉꯥꯟꯊꯣꯏꯔꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛ ꯃꯀꯣꯏ ꯃꯗꯨꯁꯨ ꯃꯉꯥꯜ ꯈꯖꯤꯛ ꯊꯥꯒꯠꯂꯛꯄꯒꯨꯝ ꯇꯧ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕꯒꯤ ꯃꯃꯤ ꯎꯗꯦ ꯏꯕꯨꯙꯧ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯃꯌꯦꯛ ꯃꯀꯣꯏꯁꯤꯅꯁꯨ ꯃꯅꯤꯗ ꯀꯔꯤꯁꯨ ꯇꯦꯡꯕꯥꯡꯕꯤꯗꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯛꯏ ꯃꯅꯤꯁꯨ ꯈꯨꯗꯛ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯒ ꯄꯨꯡ ꯀꯥꯎ ꯊꯋꯥꯏ ꯂꯥꯛꯄꯁꯤꯕꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯡ 2ꯒ ꯇꯥꯁꯤꯜꯂꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯨꯕ ꯉꯝꯍꯧꯗꯅ ꯊꯋꯥꯏ ꯂꯥꯛꯄ ꯂꯩꯅꯨꯡ ꯑꯗꯨꯗ ꯒꯣꯔꯣ ꯑꯗꯨꯃꯛ ꯆꯤꯡꯊꯈꯤꯔꯝꯃꯤ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯍꯦꯛꯇ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯈꯣꯅ ꯏꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯀꯞꯅꯩ ꯂꯩꯀ꯭ꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯄꯥꯛꯊꯗꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯐꯪꯕ ꯀꯧꯕ ꯎꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯝꯗꯧꯔꯤ ꯁꯥꯕꯕꯗꯣ ꯆꯥꯎꯔꯕ ꯎꯖꯥꯎꯔꯦꯜ ꯊꯛꯇꯒꯤ ꯃꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯀꯥꯈꯠꯂꯒ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯎꯔꯤꯕꯅꯤ ꯃꯍꯥꯛꯅꯁꯨ ꯎꯗꯕꯗꯤ ꯅꯠꯇꯦ ꯂꯩꯈꯥꯗ ꯍꯦꯛꯇ ꯑꯉꯧꯕ ꯃꯩꯈꯨ ꯀꯌꯥꯅ ꯄ꯭ꯔꯤꯛ ꯁꯣꯅ ꯄꯨꯝꯅꯃꯛ ꯆꯩꯈꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯑꯗꯨꯕꯨ ꯁꯥꯐꯕ ꯃꯁꯤꯗ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯎꯁꯤꯗꯒꯤꯕꯨ ꯀꯨꯝꯊꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯔꯤꯕꯨ ꯇꯧꯖꯔꯒꯗꯧꯕꯅꯣ ꯈꯜꯂꯤ ꯑꯗꯨꯒ ꯃꯩꯅꯝ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯐꯪꯕ ꯎꯒꯤ ꯊꯥꯎ ꯁꯤꯖꯤꯟꯅꯔꯒ ꯎꯁꯥ ꯑꯆꯧꯕ ꯊꯦꯛꯂꯒ ꯃꯗꯨꯗ ꯐꯠꯇꯕ ꯀꯌా ꯌꯣꯝꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯩ ꯊꯥꯔꯒ ꯎꯒꯤ ꯃꯆꯤ ꯃꯁꯤꯗ ꯊꯦꯠꯇꯨꯅ 2-3ꯗꯤ ꯊꯝꯂꯔꯤꯕꯅꯤ
Madugi may ngalduna pungan ngali may ising batan basina mapukning kajik lumjabagum tawi at hapadigil amoy ising na kongba sakay na angam basina sana dana hektating tanoy no uraw taraw bagi makol su tada ba ninati maang na layribo mafamasi sakay marang kain layba mafamasu oyami shaba utol thaki usadu da maha makul ani makuna tungbuna na lukha maduda mon khang nari hairaga makong karan chan amangi matakta ama thangkatlaga tha thawan misak malang pal atya takta thukli badu yengna wakhal moni khali makarom da mahni yengthada bagi wani khong du da fataba khoyam yai tambadi sagol thak aduda makuda thangsang pairaga lepaga layraban sababu sibu yamna maru oiba maki mafamda matik miyai suwana pillaragada phibam pochak amagumnani yai tambasina kupsin senararibasi sabasina wasikkiba khaktatagi nattana machilda sosumna tapna soli sababa kayada phajjakrabano ngasigi tarang marangat ya takta thukliba tha thawami chaksingsi nan makhaidagi ngasini hena mare mangal fudopugumna sutawri nungsida ko adungay matamamada kaya matik ay na mayombi po nungsi sa kiba umang na uhayway tiyan na laibada ay na mahakimanakan ng tisa kilakta na una kiba kaya daw ningsingi nahugan na nga sidi pakang ay itamoy lakadong da hina sun ningsinghan bagi matyak ama oyre mayombi ko yung mapumahang na tausan birabadi tiyak na kahit na hausik ay balak pa ngayon mo ko kanagi makadasu yelam kinu ko ay nabalay uri di manak na puupaw da tangsa bani ay na ado ko nandi ado kong naba uri ado ay biramano ko ay gimayompi masila dita sona may thong ado nokmi mami usan utak ado da tong na mahakti ado magtumtak raboy lamoy sing na su ay na kong Midangi matam da sakta batin kang kaya na su mathela mo oy na akoy baduda hap na riban. Tama sida kangawda na. Makuda tang sanga do pay hayraga sauro bu sige akoy bada lay na tang jagoy sari sagol na su kongmang tangkat na lamoy sing na kongmugi makol marka duda mahaksu saurang na ba konjel da mamita musin mura ba pirang sintan kongli tat na kongli. Kanana su kambi ubi traba. Kanana su muran wayda bagi matagom na sabtra kayani tauraliba. Karigumba ahaw ba cinjak ama sharamday jiva panba singna haraw na jagoy satek tambugum nani koyong fatabayay tambana tang jagoy katlaribasi. Hingi matamasida pambay dia mata layradra singkong duda laynaramasing no ramdagi pungja yawra kadaba pung ahong ata silaklaba matamasida. Mayom da hanarak nito purel kulgi kunja singda mapi tabatana nipi angang sing su kangan da bayadra ban pungkang kangan lakba khulak bigi sumang manggol telongo da punna nungsana na layre machano biwo sing na pugi tauramba mama padu siyaw na yam na ngairamdi makoy irenjana haibiramba tarabadi nipa masasi na jena mapunsi hingjana bagidamak saypu nangdana bagidamak Singgol si kakan na lot libaduro lam loy da bani ko kan bada hena nungay siramdi. Nama sida may batolen mahagsu malang pala tao na kula siyaw silagli. Machi masida makong nalaklarabasu mayum mongo maranyay machani pa manigi manak yawning mandana malang panak pahay nagalak patigi mafamasiyaw kibani. Miyam tilriba sumang mayay duda tap na tarak le hayraga ako'y bagi miyang may thong na tariba machama mo mahakiloy na bigi nungsung sana may thong duda tariba do ubada tolien su hay ning ay laytan angak pa amapuk na makoy miyamo wahang magimut ta yeng nagalayra yen bala ba sing na kre hay na kong bagi makol na suntang yayri manigi marukloy ani su hanki ba kuhiribani mating pang bayaba panglam naga haying inungtay na ngalaba kanda laklagay hayram naga makulhan na kriban. Manigi managtas ang sila'y tolen aduga. Ipagibang mamani. Karitaw re.
ꯃꯌꯥꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯂꯩꯔꯤꯕꯗꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯩꯕꯨ ꯀꯔꯤꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯗꯦ ꯂꯨꯁꯤ ꯑꯃꯗꯤ ꯆꯤꯡ ꯃꯅꯨ ꯂꯥꯡꯂꯦꯟ ꯈꯥꯡꯕ ꯉꯝꯗ ꯆꯩꯅꯥ ꯐꯨꯗꯣꯛꯅ ꯃꯄꯤ ꯁꯤꯟꯊꯥꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟ ꯇꯣꯂꯦꯟꯗ ꯆꯦꯅ ꯀꯣꯜꯂꯒ ꯍꯤꯛꯅ ꯀꯞꯂꯤ ꯇꯣꯂꯦꯟꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯋꯥꯠꯀꯦꯅ ꯌꯦꯡꯂꯛꯄꯗ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯏꯃꯨꯡꯗꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯉꯥꯎ ꯊꯤꯕ ꯑꯉꯥꯡꯗꯣ ꯑꯣꯏꯗꯨꯅ ꯍꯦꯛ ꯈꯟꯇꯣꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯨꯅ ꯄꯨꯔꯤꯕꯅꯣ ꯌꯦꯛꯅꯕꯅꯒ ꯈꯨꯜꯁꯤꯒꯤ ꯑꯀꯣꯏꯕꯗꯒ ꯂꯩꯁꯤꯟꯅ ꯉꯥꯛꯁꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯈꯜꯂꯛꯏ ꯏꯄꯥꯒꯤ ꯕꯨꯡꯉꯣꯃꯅꯤ ꯌꯥꯋꯥ ꯄꯥꯎꯁꯦꯡꯉꯨ ꯅꯄꯥ ꯑꯩꯉꯣꯟꯗ ꯏꯆꯥꯕꯨ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯒꯦ ꯅꯄꯥ ꯇꯣꯂꯦꯟ ꯂꯩꯔꯤꯉꯩ ꯏꯆꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯃꯤꯔꯝꯂꯦꯟꯗꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯔꯝꯂꯦꯟ ꯐꯥꯎꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯨ ꯏꯄꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯅꯥꯎ ꯅꯤꯄꯥ ꯃꯉꯥꯎ ꯊꯤꯕ ꯊꯋꯥꯏ ꯂꯥꯛꯄꯗꯤ ꯈꯣꯝꯂꯦꯟ ꯇꯨꯡꯍꯨꯟ ꯇꯥꯂꯝꯂꯒꯅꯤꯅ ꯃꯋꯥꯀꯣꯜ ꯃꯄꯥꯎ ꯀꯣꯜ ꯇꯥꯗꯦꯅ ꯍꯥꯏꯌꯨꯅꯤ ꯏꯄꯥꯗ ꯃꯆꯥꯅꯤꯄꯥ ꯃꯅꯤꯁꯨ ꯃꯔꯨ ꯂꯨꯛꯊꯅ ꯃꯄꯤ ꯆꯗꯨꯝ ꯂꯩꯃꯥꯏꯗꯒ ꯇꯥꯅ ꯂꯩꯔꯤꯕ ꯇꯣꯂꯦꯟ ꯑꯀꯣꯏꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯁꯨ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯞꯄꯇꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯄ ꯅꯠꯇꯅ ꯋꯥꯍꯩ ꯑꯃꯇ ꯃꯀꯥ ꯐꯣꯡꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯂꯨꯁꯤ ꯑꯃꯗꯤ ꯆꯤꯡ ꯃꯅꯨ ꯂꯥꯡꯂꯦꯟꯁꯨ ꯃꯉꯥꯏꯔꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯈꯞ ꯁꯤꯡꯂꯒ ꯀꯞꯂꯝꯃꯤ